ꯍꯥꯞꯆꯔꯤꯕ ꯋꯥꯔꯤꯁꯤ ꯋꯦꯁ ꯕꯦꯡꯒꯣꯜꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇꯒꯤ ꯂꯧꯈꯠꯆꯔꯒ ꯑꯥꯔꯊ ꯍꯟꯗꯣꯛꯆꯕꯅꯤ꯫ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯋꯦꯁ ꯕꯦꯡꯒꯣꯜꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯐꯀꯤꯔ ꯆꯥꯟ꯫ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯇꯥꯕꯤꯈ꯭ꯔꯕꯁꯤꯡꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯤꯅꯤꯠ 38 ꯐꯥꯎꯕꯗꯪ ꯆꯤꯡꯁꯤꯟꯕꯤꯔꯒ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯇꯥꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯕꯣꯔ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯥꯔꯦ ꯆꯥꯃꯤꯟꯅꯩ, ꯇꯨꯝꯂꯦ ꯇꯨꯝꯃꯤꯟꯅꯩ, ꯆꯠꯂꯦ ꯆꯠꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯂꯨꯅ ꯆꯥꯟꯅ ꯂꯣꯏꯅꯔꯛꯄ ꯑꯁꯤꯗ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯔꯥꯞꯄ ꯃꯐꯝꯗ ꯀꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯔꯥꯞꯄ ꯂꯝꯗꯝꯗ ꯈꯣꯡꯁꯥꯜꯂꯝꯃꯤ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯃꯅꯥꯏ ꯀꯅꯥꯃꯠꯇ ꯌꯥꯎꯗꯅ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯛꯁꯤꯔꯥ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯑꯁꯤꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ꯫ ꯄꯥꯛꯂꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ, ꯋꯥꯡꯂꯕ ꯆꯤꯡꯗꯣꯜ, ꯃꯤꯌꯥꯝ ꯇꯤꯟꯕ ꯁꯍꯔ, ꯁꯨꯛꯂꯕ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯣꯡꯃꯗꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗ ꯃꯤ ꯄꯣꯡ ꯇꯥꯗ꯭ꯔꯕ ꯎꯃꯪ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯊꯤꯟꯊꯗꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯗꯨꯅ ꯁꯒꯣꯜꯁꯤꯡꯗꯨ ꯑꯋꯥꯡꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯑꯋꯥꯡꯕ ꯎꯖꯥꯎꯗꯨꯗ ꯀꯥꯈꯠꯇꯨꯅ ꯎꯁꯥꯗ ꯇꯣꯡꯗꯨꯅ ꯑꯍꯤꯡꯗꯨꯃ ꯂꯦꯛꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯥꯈꯠꯇꯨꯅ ꯇꯣꯡꯂꯤꯕ ꯎꯖꯥꯎꯗꯨ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯌꯥꯗ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯃꯔꯨꯞ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯎꯏꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯔꯦ꯫ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗꯒꯤ ꯏꯁꯤꯡ ꯂꯦꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗꯒꯤ ꯆꯥꯎꯈ꯭ꯔꯕ ꯂꯥꯏꯔꯦꯟ ꯑꯃ ꯐꯥꯎꯒꯠꯂꯛꯂꯦ꯫ ꯂꯥꯏꯔꯦꯟꯗꯨ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯜ ꯇꯝꯅ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯤ ꯐꯤ ꯀꯥꯝꯂꯝꯃꯤ꯫ ꯃꯔꯨꯞ ꯑꯅꯤꯗꯨꯗꯤ ꯆꯥꯎꯔꯕ ꯂꯤꯟꯗꯨ ꯎꯕꯗ ꯑꯉꯛꯄ ꯑꯃꯁꯨꯡ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯑꯆꯧꯕ ꯂꯥꯏꯔꯦꯟꯗꯨꯒꯤ ꯃꯀꯣꯛꯇ ꯑꯔꯪꯕ ꯃꯅꯤ ꯑꯃ ꯌꯥꯎꯕ ꯎꯔꯝꯃꯤ꯫ ꯃꯅꯤꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯉꯥꯜꯅ ꯃꯐꯝꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯤꯗꯨ ꯃꯀꯣꯛꯇꯒꯤ ꯂꯧꯊꯣꯛꯂꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯤ ꯐꯤ ꯀꯥꯝꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈꯤ꯫ ꯎ ꯃꯇꯣꯜꯗ ꯂꯩꯔꯤꯕ ꯃꯔꯨꯞ ꯑꯅꯤꯗꯨꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯂꯪꯕ ꯃꯅꯤꯗꯨ ꯎꯕꯗ ꯑꯉꯛꯄ ꯄꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯃꯥꯡꯊꯛꯇ ꯑꯁꯤꯒꯨꯝꯕ ꯃꯅꯤꯁꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯀꯌꯥꯗꯒꯤ ꯇꯥꯈꯤꯕ ꯂꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯅꯤ ꯑꯁꯤꯗꯤ ꯅꯤꯡꯊꯧꯔꯦꯜ ꯇꯔꯦꯠꯀꯤ ꯂꯟ ꯊꯨꯝꯒ ꯃꯥꯟꯅꯒꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯈꯣꯏ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯎꯖꯥꯎꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯏꯔꯦꯟ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯒꯣꯜ ꯑꯅꯤꯗꯨ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯃꯊꯪ ꯃꯊꯪ ꯌꯣꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯕꯨꯁꯨ ꯂꯥꯏꯔꯦꯟꯗꯨꯅ ꯌꯣꯠꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯃꯤꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯟ ꯑꯗꯨꯗꯤ ꯃꯐꯝꯗꯨꯗꯒꯤ ꯂꯥꯞꯅ ꯑꯗꯨꯃꯛ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯗꯨꯅ ꯑꯔꯪꯕ ꯃꯅꯤꯗꯨ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯔꯪꯕ ꯃꯅꯤꯒꯤ ꯃꯉꯥꯜ ꯑꯁꯤ ꯀꯨꯞꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯁꯟꯊꯤ ꯅꯠꯇ꯭ꯔꯒꯅ ꯁꯒꯣꯜ ꯃꯊꯤꯅ ꯃꯅꯤꯗꯨ ꯀꯨꯞꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯊꯨꯅ ꯎꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯏꯒꯤ ꯁꯒꯣꯜ ꯄꯨꯟꯐꯝꯗ ꯇꯥꯔꯝꯕ ꯁꯒꯣꯜ ꯃꯊꯤꯗꯨ ꯈꯨꯟꯗꯨꯅ ꯃꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯅꯤꯗꯨ ꯁꯒꯣꯜ ꯃꯊꯤ ꯑꯗꯨꯅ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯨꯅ ꯌꯥꯡꯅ ꯎ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯑꯆꯧꯕ ꯂꯥꯏꯔꯦꯟꯗꯨ ꯃꯅꯤꯒꯤ ꯃꯉꯥꯜ ꯈꯨꯗꯛꯇ ꯃꯥꯡꯈꯤꯕꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯅ ꯃꯅꯤ ꯊꯝꯂꯝꯕ ꯃꯐꯝꯗꯨꯗ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯥꯏꯔꯦꯟꯗꯨ ꯐꯤ ꯐꯤ ꯀꯥꯝꯗꯨꯅ ꯂꯥꯎ ꯈꯣꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯏꯔꯦꯟꯗꯨꯒꯤ ꯃꯈꯣꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨ ꯎ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯆꯧꯕ ꯂꯥꯏꯔꯦꯟ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯁꯒꯣꯜ ꯃꯊꯤ ꯇꯩꯔꯕ ꯃꯅꯤꯗꯨ ꯂꯧꯈꯠꯇꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯥꯝꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯗ ꯃꯅꯤꯗꯨ ꯍꯦꯛ ꯂꯨꯞꯁꯤꯟꯕ ꯃꯇꯝꯗ ꯑꯉꯛꯄ ꯃꯇꯧ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤꯒꯤ ꯂꯨꯔꯕ ꯏꯁꯤꯡꯗꯨ ꯑꯔꯪꯕ ꯃꯉꯥꯜ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯂꯩꯈꯥꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯈꯤ꯫ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯉꯥ ꯀꯌꯥꯅ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯕ ꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯃꯅ
ꯈꯨꯗꯛꯇ ꯂꯩꯈꯥ ꯑꯗꯨꯗ ꯐꯖꯔꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯗꯂꯥꯟ ꯑꯃꯗꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯀꯌꯥ ꯎꯔꯛꯈꯤ꯫ ꯃꯔꯨꯞ ꯑꯅꯤꯗꯨ ꯃꯈꯥꯗ ꯂꯨꯞꯊꯗꯨꯅ ꯌꯦꯡꯂꯨꯔꯁꯤ ꯍꯥꯏꯅ ꯈꯟꯅꯩ꯫ ꯃꯅꯤꯗꯨ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯂꯩꯈꯥ ꯇꯝꯅ ꯂꯨꯞꯊꯔꯛꯈꯤ꯫ ꯏꯁꯤꯡ ꯃꯅꯨꯡꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯁꯅꯊꯣꯡ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁꯅꯊꯣꯡ ꯃꯌꯥꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯁꯅꯊꯣꯡꯗꯨ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯃꯅꯨꯡꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯃꯇꯤꯛ ꯂꯩꯕ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇ ꯂꯩꯕꯒꯤ ꯃꯃꯤ ꯎꯔꯝꯗꯦ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯐꯖꯈ꯭ꯔꯕ ꯄꯥꯛ ꯆꯥꯎꯔꯕ ꯂꯩꯀꯣꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯔꯨꯞ ꯑꯅꯤꯗꯨ ꯑꯁꯤꯒꯨꯝꯅ ꯐꯖꯕ ꯂꯩꯀꯣꯜꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯂꯩꯀꯣꯜ ꯑꯗꯨꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯟꯗꯔꯒꯨꯂꯥꯞ ꯀꯌꯥ, ꯃꯥꯂꯤꯀꯥ, ꯂꯩꯍꯥꯎ, ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯍꯩ ꯂꯩꯇꯅ ꯂꯩꯇꯦꯡꯂꯝꯃꯤ꯫ ꯃꯐꯝꯗꯨ ꯅꯨꯡꯁꯤꯔꯕ ꯂꯩꯒꯤ ꯃꯅꯝ ꯀꯌꯥꯅ ꯊꯜꯂꯝꯃꯤ꯫ ꯍꯧꯔꯤꯕ ꯂꯩ ꯄꯥꯝꯕꯤ ꯈꯨꯗꯤꯡꯃꯛ ꯂꯩ ꯁꯥꯠꯇꯕ ꯌꯥꯎꯗꯦ꯫ ꯃꯔꯨꯞ ꯑꯅꯤꯗꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯀꯣꯅꯨꯡꯒꯨꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯀꯥ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯔꯕ ꯂꯩꯁꯥꯕꯤ ꯑꯃ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯇꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ꯫ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯑꯣꯡ ꯁꯥꯗꯥ ꯑꯎꯕ ꯀꯅꯥꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯅ ꯅꯤꯡꯊꯤꯖꯩ꯫ ꯁꯛꯍꯦꯟꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯃꯔꯨꯞ ꯑꯅꯤꯗꯨ ꯂꯦꯞꯂꯤꯉꯩꯗ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤꯗꯨ ꯃꯤꯠꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯝꯂꯥꯟꯕ ꯑꯅꯤꯗꯨ ꯎꯕꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯥꯛꯈꯤꯕꯅꯣ? ꯅꯈꯣꯏ ꯑꯅꯤ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯃꯐꯝ ꯑꯁꯤ ꯆꯥꯎꯔꯕ ꯃꯇꯤꯛ ꯂꯩꯔꯕ ꯂꯥꯏꯔꯦꯟ ꯑꯃꯒꯤ ꯀꯣꯅꯨꯡꯅꯤ꯫ ꯂꯥꯏꯔꯦꯟꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯄꯥꯕ ꯃꯔꯤ ꯃꯇꯥ ꯄꯨꯝꯅꯃꯛ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯕꯨꯗꯤ ꯃꯍꯥꯛꯅ ꯍꯥꯠꯇꯅ ꯊꯝꯂꯦ꯫ ꯅꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ꯫ ꯊꯨꯅ ꯆꯠꯈ꯭ꯔꯣ" ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅ ꯃꯈꯣꯏꯅ ꯀꯝꯗꯧꯅ ꯂꯥꯏꯔꯦꯟ ꯑꯆꯧꯕꯗꯨ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯨꯝꯊꯔꯛꯄꯒꯤ ꯋꯥꯔꯤ ꯇꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯏꯔꯦꯟ ꯑꯗꯨꯗꯒꯤ ꯀꯟꯕꯤꯕꯒꯤꯗꯃꯛ ꯃꯔꯨꯞ ꯑꯅꯤꯗꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ "ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯈꯣ, ꯑꯩꯍꯥꯛꯄꯨ ꯏꯊꯟꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯅꯨ" ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯗꯨꯒꯤ ꯋꯥꯗꯨ ꯃꯈꯣꯏ ꯑꯅꯤꯗꯨꯅꯁꯨ ꯌꯥꯕꯤꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯂꯩꯁꯥꯕꯤꯗꯨꯒꯤ ꯐꯖꯕ ꯑꯗꯨꯅ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯊꯤꯟꯊꯗꯅ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯏꯁꯤꯡ ꯃꯅꯨꯡꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤꯗꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯙꯨꯝꯙꯥꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯕ ꯇꯥꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯔꯨꯞ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯕꯨ ꯏꯁꯤꯡ ꯃꯅꯨꯡꯒꯤ ꯁꯪꯁꯥꯔꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯇꯨꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯁꯒꯣꯜ ꯁꯥꯃꯨ ꯃꯅꯥꯏ ꯃꯁꯜ ꯀꯌꯥ ꯄꯨꯗꯨꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯂꯧꯕ ꯂꯥꯛꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯨꯞ ꯑꯅꯤꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯄꯨ ꯕꯤꯗꯥꯏ ꯄꯤꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯃꯨꯛ ꯂꯨꯞꯊꯈ꯭ꯔꯦ꯫ ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯃꯍꯥꯛꯅ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠ ꯄꯨꯡꯐꯝ ꯆꯞ ꯆꯥꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯪꯐꯥꯜꯒꯤ ꯐꯖꯕ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤꯕ ꯁꯛꯍꯦꯟꯕꯤꯗꯨꯅ ꯀꯪꯐꯥꯜꯒꯤ ꯐꯖꯕꯗꯨ ꯎꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯔꯪꯕ ꯃꯅꯤꯗꯨ ꯄꯥꯏꯗꯨꯅ ꯀꯣꯅꯨꯡꯗꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯏꯃꯥꯏꯗꯒꯤ ꯐꯥꯎꯒꯠꯂꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯏꯔꯨ ꯂꯨꯖꯔꯝꯃꯤ꯫ ꯃꯁꯝ ꯆꯥꯝꯊꯣꯛꯂꯝꯃꯤ꯫ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝꯗꯨꯒꯤ ꯐꯖꯕ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯏꯁꯤꯡ ꯃꯅꯨꯡꯒꯤ ꯀꯣꯅꯨꯡꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯅꯤꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯠꯂꯨꯔꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯉꯔꯥꯡꯒꯤ ꯄꯨꯡꯖꯥ ꯑꯗꯨꯃꯛꯇꯗ ꯃꯄꯨꯔꯣꯏꯕꯅ ꯇꯨꯝꯊꯈ꯭ꯔꯤꯉꯩ ꯃꯇꯝꯗ ꯁꯛꯍꯦꯟꯕꯤꯗꯨ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯀꯪꯐꯥꯜꯒꯤ ꯐꯖꯕ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯁꯨ ꯃꯍꯥꯛ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ
Umang adubu koliba lebak adugi raja ki masanupadu manai masal kayaga loinana numit kharanigi oiba khongchat oina umangda sa tanba laklamme. Raja ki masadu pukhri dugi manak nakna dambur khanduna lairamme. Manai masal kaya adudi nakal amaromda sana thaknanaba thong thaknanaba sem saramme. Pukhri adugi nakal amaromdasu hanubi amakhak sing akangba usawasa khulamme. Tan hek saruduna sakhenbiduna isingdagi phaugalakpadu raja ki masanupa amasung sing khulibi hanubi makhoi anina uhowramme. Sakhenbi adusu hek phaugalakpaga kangphalda mi leirambaduda pakhatladuna mahak ising manungda khanglup lupthakhe. Raja ki masadudi maya kapa makhai phaugalakliba nupi aduda yenglamme. Aduk phajabi deba kainagum ningthijabi nupidu mahaki punsida amukta ukhidre. Mahak nupidugi phajabana pumngau ngaukhre. Mahakna khalle ariba larikta thengnakhiba isingi sangsarda laikhraba sargagi deba kaina singbu oirigadra. Sakhenbidu isingda heklup thakhibaga khudak aduta mahak phuk haugatle mathanta sole. Hojikta mafam asida leirambadu mangkhre. Asi haiduna murti amagom chap leppe. Sakhenbidu phaugalakkhini haibagi asada phana kuina ising imaida yengduna lei. Masindasu hanjin hanjin sole. Hojikta leirambadu mangkhre. Raja ki masadu tasengna Sakhenbidu ki wakhalda angauba amagi matau gomkhre. Mafam aduda adum leptuna murum murum sonduna adum laikhre. Manai masal mayamna mahakpu singduna puraklamme. Mayum konung yaurabada mahak kanagomba amatada wa langang khidre. Matam pumnamakta sangsar amada tauduna leibagumkhre. Mahaki masildagi hek thorakliba wahaidi masini. Hojikta leirambani mangkhre haina mitkup khuding hairamme. Masagi matau ubada rajadu mathwai yamna waramme. Masana tatana soliba wahi hojikta leirambani mangkhre hariba wahi asina kari haribano haiba khanglamde. Masanupaga sa tanba chatminaruba manai amatanasu madugi maram khanglamde. Rajana leibak adugi aphau aphauba maiba kaya kauraga yenghallabasu kanaba phangdre. Mamai thangda raja aduna sagol paujel lauthoklamme. Madudi kanagumbana raja gi masagi wakhal ki anaba asidagi phahanba ngamlabadi hariba misak aduda raja gi masanupi thajagani loinana leibak tangkhai pigani. Asumna sagol paujel sandoklabasu kanagumba kanagumbi amatana raja gi manakta laktuna thabaktu pangthoksaki haina hairakhidre. Adubu numit kharani leiraga hanubi ama konungda laklamme. Aduga raja gi masagi wakhal ki anabadu mahakna phahanba ngamni hairamme. Hanubidu atai kana oiramde. Umangi pukhri mapalda sing khunba lakhiba hanubi adu oiramme. Hanubi asigi PHAKIR san kauba makok sakpa masanupa amakhak leiramme. PHAKIR san gi mamaga rajaga asumna wari sanaramme. Nupi nahak aigi sana wakhal choribasigi maram haiba ngamgadra. He asumbagi mapu raja nanai maramdu khangje adubu hojik makmadu haiba yadre. Nasagi anaba phatriba phawbadi maramdu haiba yadre. Rajana hairamme. Aphau aphauba maiba kayana phauba phahanba ngamdraba sida nahakna isabu phahanba ngamni hairiba sibu aibu karamna thajarasige. PHAKIR sangi mamana khumme. Angamba khang hairi hariba nupasingna khangamdaba loksing kaya hanubi aikhoina khangi haibasi angamba na khangbidraba male. Adudi nahakki tauba ngambado aibu uhallo. Karamba matamda nahakna isagi anaba phahanba ngamne. Angamba sab saba matam haibadi ngamzaro. Taubatabu angambagi mateng yauraga layeng pathapti athubada haujarage. Rajana hairamme. Aingondagi kari karamba matengno hairo. Angamba maza ibungona ihan hanba wakhal mangkiba mafam pukhri mapalduda khangpoksang ama sabiyu. Aihak
ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯖꯒꯦ ꯑꯗꯨꯒ ꯑꯉꯝꯕ ꯅꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔꯁꯨ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯍꯟꯕꯤꯌꯨ ꯑꯩꯅ ꯃꯈꯣꯏꯕꯨ ꯀꯧꯕꯗ ꯂꯥꯛꯍꯟꯕꯤꯌꯨ ꯃꯁꯤꯅ ꯂꯣꯏꯔꯕ꯭ꯔꯥ ꯅꯍꯥꯛꯀꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤ ꯑꯉꯝꯕ ꯃꯁꯤꯅ ꯌꯥꯔꯅꯤ ꯑꯗꯨꯕꯨ ꯑꯉꯝꯕꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨꯗꯤ ꯀꯥꯎꯕꯤꯅꯨ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯑꯅꯥꯕ ꯐꯍꯟꯕ ꯉꯝꯕ ꯃꯤꯑꯣꯏꯗ ꯑꯉꯝꯕꯒꯤ ꯃꯖꯥ ꯏꯕꯦꯝꯃ ꯊꯥꯖꯒꯅꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯄꯤꯒꯅꯤ ꯇꯥꯛꯄꯤꯈꯤꯕꯗꯣ ꯑꯩꯗꯤ ꯅꯨꯄꯤꯅꯤꯅ ꯅꯆꯥꯅꯨꯄꯤ ꯂꯧꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯐꯀꯤꯔ ꯆꯥꯟꯗ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯤꯌꯨ ꯅꯨꯄꯤ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯩꯅ ꯉꯥꯛꯀꯅꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅ ꯌꯥꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯁꯥꯔꯗꯨꯅ ꯐꯀꯤꯔ ꯆꯥꯟꯒꯤ ꯃꯃꯥ ꯍꯅꯨꯕꯤꯗꯨ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯦ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯥꯟꯃꯤ ꯈꯔꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯁꯦꯝꯗꯨꯅ ꯃꯤꯠꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯩꯔꯝꯃꯦ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯪꯂꯛꯄ ꯌꯥꯗꯦ ꯑꯩꯅ ꯀꯧꯔꯛꯂꯕ ꯃꯇꯝꯗ ꯅꯈꯣꯏ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯐꯀꯤꯔ ꯆꯥꯟꯒꯤ ꯃꯃꯥꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯦ ꯐꯀꯤꯔ ꯆꯥꯟꯒꯤ ꯃꯃꯥꯗꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯂꯩꯗꯨꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯁꯛꯍꯦꯟꯕꯤꯗꯨ ꯐꯥꯎꯒꯠꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯑꯁꯣꯝꯗ ꯏꯁꯤꯡ ꯃꯅꯨꯡꯒꯤ ꯁꯪꯁꯥꯔꯗꯨꯗꯅ ꯀꯝꯗꯧꯔꯦ ꯁꯛꯍꯦꯟꯕꯤꯗꯨ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛꯄꯨ ꯎꯈꯤꯕꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯀꯪꯐꯥꯜꯗ ꯀꯥꯈꯠꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯁꯥꯡꯗꯣꯛꯂꯤꯉꯩꯗ ꯃꯅꯤ ꯑꯔꯪꯕꯗꯨ ꯄꯥꯏꯗꯨꯅ ꯀꯪꯐꯥꯜꯗ ꯀꯥꯈꯠꯂꯛꯂꯝꯃꯦ ꯏꯁꯤꯡꯗ ꯐꯥꯎꯒꯠꯂꯛꯈꯤ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯅ ꯂꯦꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯩꯔꯝꯕ ꯐꯀꯤꯔ ꯆꯥꯟꯒꯤ ꯃꯃꯥꯗꯨ ꯈꯥꯡꯄꯣꯛꯁꯪꯗꯨꯗꯒꯤ ꯇꯞꯅ ꯊꯣꯔꯛꯈꯤ ꯁꯛꯍꯦꯟꯕꯤ ꯑꯗꯨꯁꯨ ꯑꯀꯣꯏꯕꯗ ꯀꯅꯥꯃꯠꯇ ꯎꯗ꯭ꯔꯕꯗ ꯄꯨꯈ꯭ꯔꯤꯒꯤ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯃꯁꯝ ꯆꯥꯝꯕ ꯍꯧꯔꯛꯂꯝꯃꯦ ꯐꯀꯤꯔꯒꯤ ꯃꯃꯥꯗꯨ ꯈꯥꯡꯄꯣꯛꯁꯪꯗꯒꯤ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯈꯣꯟꯖꯦꯜ ꯃꯦꯡꯅ ꯍꯥꯏꯔꯝꯃꯦ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ ꯏꯆꯥꯗꯤ ꯁꯛ ꯆꯨꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯏꯃꯥ ꯅꯍꯥꯛꯀꯤ ꯏꯔꯨꯖꯕꯗꯣ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯞꯅ ꯆꯪꯁꯤꯜꯂꯦ ꯁꯛꯍꯦꯟꯕꯤ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯕꯤ ꯍꯅꯨꯕꯤ ꯑꯃ ꯑꯣꯏꯔꯝꯕꯗꯨꯗ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯅꯨꯕꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯍꯅꯨꯕꯤꯗꯨꯅ ꯁꯛꯍꯦꯟꯕꯤꯗꯨꯒꯤ ꯃꯁꯝ ꯆꯥꯝꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯅꯤꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯦ ꯏꯕꯦꯝꯃ ꯁꯦ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯅꯤꯗꯣ ꯅꯤꯡꯊꯤꯅ ꯊꯝꯃꯨ ꯏꯔꯨꯖꯕꯁꯦ ꯐꯖꯅ ꯂꯣꯏꯁꯤꯟꯕꯤꯒꯦ ꯃꯅꯤꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯐꯀꯤꯔꯒꯤ ꯃꯃꯥꯅ ꯃꯗꯨ ꯇꯨꯃꯤꯟꯅ ꯂꯧꯁꯤꯜꯂꯝꯃꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯤꯖꯤꯗ ꯀꯤꯁꯤꯜꯂꯤ ꯅꯨꯄꯤꯗꯨ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯕꯗ ꯐꯀꯤꯔꯒꯤ ꯃꯃꯥꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯇꯥꯅꯅꯕ ꯀꯧꯔꯝꯃꯦ ꯈꯨꯗꯛꯇ ꯂꯥꯟꯃꯤꯁꯤꯡ ꯆꯦꯜꯂꯛꯇꯨꯅ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤꯗꯨ ꯐꯥꯔꯦ ꯑꯃꯁꯨꯡ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯈꯤ ꯐꯀꯤꯔꯒꯤ ꯃꯃꯥꯅ ꯏꯁꯤꯡ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯐꯥꯔꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯅ ꯂꯝꯗꯝꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈꯤ ꯂꯝꯗꯝꯗꯨꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯏꯁꯤꯡ ꯂꯥꯏꯔꯦꯝꯕꯤ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯦ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯁꯛꯍꯦꯟꯕꯤꯗꯨ ꯔꯥꯖꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯊꯦꯡꯅꯔꯦ ꯔꯥꯖꯥꯒꯤ ꯃꯆꯥꯅ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯈꯤ ꯐꯪꯉꯦ ꯑꯩꯅ ꯅꯍꯥꯛꯄꯨ ꯐꯪꯂꯦ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯐꯛꯆꯤꯜꯂꯨꯔꯕ ꯋꯥꯈꯜ ꯊꯣꯛꯂꯨꯗ꯭ꯔꯕ ꯀꯣꯛ ꯑꯗꯨꯗ ꯃꯉꯥꯜ ꯑꯃꯈꯛ ꯐꯥꯎꯔꯛꯈꯤ ꯃꯆꯥꯅꯨꯄꯥꯅ ꯑꯁꯨꯝꯅ ꯍꯥꯟꯅꯒꯨꯝꯅ ꯃꯤꯔꯣꯜ ꯇꯥꯔꯛꯄ ꯑꯁꯤꯗ ꯔꯥꯖꯥꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯦ ꯂꯝꯗꯝꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯦ ꯁꯛꯍꯦꯟꯕꯤ ꯑꯗꯨꯒ ꯔꯥꯖꯥꯒꯤ ꯃꯆꯥ ꯑꯗꯨꯒ ꯊꯨꯅ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯅ ꯁꯥꯔꯥ ꯁꯟꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯁꯛꯍꯦꯟꯕꯤ ꯑꯗꯨꯅ ꯐꯀꯤꯔꯒꯤ ꯃꯃꯥꯒꯤ ꯈꯨꯠꯊꯥꯡꯗ ꯔꯥꯖꯥꯒꯤ ꯃꯆꯥꯗ ꯄꯥꯎ ꯇꯝꯍꯜꯂꯝꯃꯦ ꯃꯗꯨꯗꯤ ꯃꯍꯥꯛ ꯆꯍꯤ ꯑꯃ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯄꯨꯔꯣꯏꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯅꯥ ꯑꯃꯠꯇꯗ ꯌꯦꯡꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯁꯛ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯃꯒꯤ ꯃꯇꯝꯁꯤ ꯂꯣꯏꯕ ꯐꯥꯎꯕꯗꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯗꯨ ꯄꯥꯡꯊꯣꯛꯄ ꯌꯥꯈꯤꯔꯣꯏ ꯍꯥꯏꯔꯝꯃꯦ ꯋꯥꯐꯝ ꯑꯗꯨꯗ ꯔꯥꯖꯥꯒꯤ ꯃꯆꯥꯗꯨ ꯅꯤꯡꯕ ꯀꯥꯏꯔꯝꯃꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯔꯝꯃꯦ ꯀꯨꯏꯅ ꯂꯣꯏꯅꯔꯒ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯦ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯁꯤꯡ ꯀꯞꯂꯝꯃꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯝꯃꯦ ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯏꯊꯣꯛꯂꯝꯗꯦ ꯃꯔꯝꯗꯤ ꯂꯥꯏꯔꯦꯟꯒꯤ ꯃꯀꯣꯛꯀꯤ ꯃꯅꯤ ꯑꯔꯪꯕꯗꯨ ꯌꯥꯎꯗꯅ
ising manunggi konungdu yauba ngamloi aduga amuksu mafam sidagi senthorактuna miyam tinba mafamda leirabasu mapuroiba yaudraba mahaki punsidi nungaiba oiroi haina mahakna khalle konungda leiriba nupi mayam amadi phakirgi mamana sakhenbidugi awaba wakhaldu kaukhinaba haiduna yamna kanna hotnajai adubu pumnamak aremba taramme sakhenbidu haining harauramde kana amatada wa lang ngangkhidre adubu matamdi asum haukibana mahakna haikhiba sahi amagi matam sujillakle matam asida harauraba rajagi masa aduna maiba panji tanaduna afaba numit yenglamme luhonggadaba matam lepkhre luhongnabagi siam saba pumnamak thaurang hauramme lam adugi asapot saba mioi kayamaromda asapot kayamarom sahallamme sangom yonba kayasu konungda sangom pinaba hotnabada thabak sinjaramme bombula kaya kaya mangjongnana sahallamme jantra khongba mioi kaya kaya neklamme tasengna hairabada sillangliba mayamdu asauba kumhai amagomna oiramme nakal amaromdana kamdauri mantrigi masa aduna pukhridagi phawgalaklaga maramda hankiduna konung yaukhre mahakna sagol samu asa athak jantra khongba mi fajaraba leitengsing thaurang tauramme khudingmak sem saba matamda matam khara sanglamme thaurang pumnamak loirabada mantri masana sagol samu manaising puduna mahakki marup amasung marup ki loinabi lauba laklamme mahakna pukhridugi manakta haina khiba numitagi numit nini rom ngankhatna thunglamme aduga mahakna yaurakani hairamba pungphamdu ngaiduna leikhi mantri masa aduna pukhri aduda mahakki marup phawgalakpra haina yenglamme adubu haina khiba matamdu hendoklaba phawba mahakki marupti ising adudagi phawgalakhidre nong mahauki nini hauki ningthau masa amasung mahakki loinabidu isingki imaidagi phawgalakhidre mantri masana mawon khalli marup adubu kari khudong thiba yauraba zatno atopa laiden ama laktuna makhoibu hatkrabara natragana laiden gi manidu mangkhiduna makhoi isingdagi phawgalakpa ngamdrabara natragana kangphalda phawgalakpa matamda kanagumba matik leiba singna phakhrabara asumna mawon khalamme atopa wafam amana makhoina pukhri asigi mapalda hek thunglakhiba numittagi anakpada leiba khuldudagi tangkak naina jantra khongbagi makhol taramme mantri masana maikei adomda satuna jantra khonglibasi karigino haina asat awok singda hanglamme maduda mahakna khangle lamdam adugi rajagi masadu umangi pukhridagi pharakpa ising lairembi manba sakhenbi amaga luhonglagani madugi harau tayamba phongdokpa oina jantra khonglibani haibasi khangle luhongbadu mathangi numitani mantri masana khalle nupidu soidana mahaki marup ningthong masadugi nupi oiramgani maramasina mahak miyam tinba saharda satuna wafam pumnamak khangdoklage aduga sakhenbidu kallurage haina khankhre mahak pukhridugi mapalda amuk hanna laklamme aduga loina rakliba sagol samu manai masal mayamdu yumda hankhinaba khanghallamme aduga mahakna saharda amuk laklamme brahman amagi mayumda sangjafam laure brahman gi yumda numit adumadi atithi seba phangduna potharamme numidangi sak saraba matungda mantri masana brahman ahal aduda akoibada tangkak naina jantra khonglibasi karigino haina hanglamme maduda brahmanna khumme ibungo nahakpu karamba lamdagi lakpano nahakpu tadribaro umangi pukhridagi masak matau phajarabi sargagi lairembi manbi nupi ama pharakhibagi warido hariba sakhenbido aikhoigi lamsigi rajagi masanupaga hayengsi luhonglagani madugi harau tayamba phongdukpo oina jantra khonglibani mantri masana khumme hoi aihak madugi pawdu tajadre tasengna aidi arapa lamdagi laksabani yarabadi warido mamuttana amukta libiba yagadra brahmanna hairamme sese ai haige mamang sahida
nongma rajagi masanupado manai masal kharaga umangda sa tanba satpajani maduda manai singna sana thaknaba sil langlingai rajagi masanupado pukri gi mapalda phamduna laibajanida matamaduda ising manungdagi sargagi lairembigum ningthijabi nupi ama isingdagi phawgalakki mitkup kharagi matungda nupidu isingda amuk lupkhre adubu nupidugi phajabadu ubada rajagi masadudi apam nungsina ngaukhre nupiduna isingda lupthakibadu ubada mahakti haujikta lairambadu mangkhre haiduna adum sonduna laikhre numit adudagi rajagi masadu saba thakpa changkhidre wa lang ngangkhidre haujikta lairambani mangkhre haiduna adum sonduna laiki tasengna mahak angauba ama haibado oiki mapa rajana lamdam asigi afauba maiba kaya kaya kauduna yenghallabasu phaba ngamdre mataw asumna wari mathang haibadi rajana masanupa phahanba ngamba mida mana pigani lauthokhiba phakirgi mamana mahakna rajagi masabu phahanba ngamni haikhiba phakirgi mamana pukri mapalda khangpoksang saduna numit kayani lumduna isingdagi sakhenbidu phagolakpra yengkhiba ikon konbada mataw karamna phakirgi mamana sakhenbi phaduna purakhiba aduga sakhenbiduna mahaki wasak ama leibana luhongba sahi ama yaithokhibagi wari pumnamak brahman aduna mantri masa aduda marik sumna tamlamme wari do khanglabada mantri gi masa aduna hairaklamme o agakpa wari nidana adubu brahman phakir sanda raja gi masa nupi thajabaga loinana lam tangkhai pigani haikibadudi kamdokhrabage brahman na khumme ye haujik phawbagi oinadi rajana masa nupi thajatri lam tangkhai pigani haibado pidri maramdi phakir hariba nupado mayumda leitene mahaksi ngauri phairi tawi mahakna yumda leirakti base sahi phana yame nong phadok mayumda phat lakani amuksu phat hek satkhini mantri masana khumme o adudi mahakki maong mato saung saban kamdawbage mahakna mayumda halaklaba matamda kari di tawbage brahman na khumme mahakse nahaka lon amata oine wangbasu sawrakna mane mahaksi matam pumbada mahaki makhwangda phi masa ama yatkalle magi masa pumnamak uttashilli makhutta usa ama paini aduga ikhang khaudana mayumda laklaga thongjil mayaduda dhup tan thaduna jagoi hek sani matamduda mamana haini phakir nang chatkhanu imaga matam khara yumda laisi maduda mahakna thawa isa sadana mahakna khummi leiroi ai suklai leiroi aduga mahakna yaningba leiragadi paukhum oina hum haidori bane asumna brahmanna phakir gi maramda munna hairamme mantri masagi wakhalda mangal amakhak phaurakhi haujikti mantri masana khangle ising manungki sakhenbi aduna mahaki mapuroiba yaudana matomta kangphalda kakhalakpa oiramni arangba lairengi manidu phakirgi mamagi makhutta soidana lairamgani aduga mahaki marup ningthong masa aduna ising manunggi konung aduda lairamkhigani haina khalamme mahaki marupna upaidi leitana wana khanglamgadabadu khalluraga mantri masa adu thawai waramme amuksu khalle isingi konungdudagi mahaki marup adubu kanba ngamlaroidra aibu phakirgi mama hanubidudagi manidu phangba ngamgadrane phare ai phakir saduna mahaki manakta chatlage aduga manidu launanaba hotnarage asumna khaladuna mahak numidang aduma pothare mathangi numitta mantri masadu brahman gi yumdagi thoraktuna mi pong udaba mafam amada changlamme mahaki mapi marol pumnamak segairamme phi maset amana khwangda yasilli masa pumba uttashilamme makhutta usa ama pairamme asumna mahak phakir chan saduna hanubiduki manakta laklamme khangpok sangdu hek yaubaga thongjil mayada mahakna dhup haina tan thaduna jagoi saramme makhol tu tabada hanubidu masa oiraboi khanduna
ꯃꯄꯥꯜꯗ ꯊꯣꯔꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯂꯥꯛꯂꯕ꯭ꯔꯥ? ꯂꯥꯎ, ꯏꯃꯨꯡꯗ ꯆꯪꯂꯛꯎ꯫ ꯏꯁꯣꯔꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯕꯨ ꯆꯥꯟꯕꯤꯔꯕꯅꯤ꯫ ꯐꯀꯤꯔ ꯁꯥꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯍꯥꯏꯔꯒ ꯍꯦꯟꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯁꯥꯗꯨ ꯍꯥꯏꯔꯗꯨꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ, ꯍꯟꯗꯛꯇꯤ ꯅꯍꯥꯛ ꯆꯠꯈꯤꯕ ꯌꯥꯔꯔꯣꯏ꯫ ꯅꯍꯥꯛ ꯏꯃꯥꯒ ꯂꯣꯏꯅꯅ ꯂꯩꯔꯒꯗꯕꯅꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯈꯨꯝꯃꯤ, ꯅꯠꯇꯦ, ꯑꯩ ꯁꯤꯗ ꯂꯩꯔꯣꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯆꯠꯈ꯭ꯔꯅꯨ꯫ ꯔꯥꯖꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯅꯍꯥꯛꯀ ꯂꯨꯍꯣꯡꯕꯤꯔꯒꯦ꯫ ꯏꯃꯥꯅ ꯈꯨꯗꯤꯡꯃꯛ ꯁꯤꯟꯗꯧꯔꯤꯕꯅꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯎꯕ ꯃꯤ ꯑꯃꯒꯨꯝ ꯍꯥꯏ ꯍꯨꯝꯗꯨꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ, ꯔꯥꯖꯥꯒꯤ ꯃꯌꯨꯝꯗ ꯏꯃꯥꯒ ꯂꯣꯏꯅꯅ ꯆꯠꯁꯤ, ꯑꯗꯨꯒ ꯏꯁꯤꯡꯗꯒꯤ ꯐꯪꯕ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯐꯖꯕꯤ ꯁꯛꯍꯦꯟꯕꯤꯗꯣ ꯌꯦꯡꯂꯨꯁꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯗꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯈꯛꯇꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯏꯃꯥꯒꯤ ꯐꯀꯤꯔ, ꯅꯍꯥꯛ ꯅꯤꯡꯊꯧ ꯇꯔꯦꯠꯀꯤ ꯂꯟ ꯊꯨꯝꯒ ꯃꯥꯟꯅꯕ ꯂꯥꯏꯔꯦꯟꯒꯤ ꯃꯀꯣꯛꯇꯒꯤ ꯐꯪꯕ ꯐꯖꯔꯕ ꯃꯅꯤꯗꯨ ꯎꯅꯤꯡꯕ꯭ꯔꯥ? ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯍꯥꯏꯅ ꯄꯥꯎꯈꯨꯝꯃꯤ꯫ ꯃꯃꯥꯅ ꯈꯨꯗꯛꯇ ꯈꯥꯡꯄꯣꯛꯁꯪꯗ ꯆꯪꯈꯤꯗꯨꯅ ꯃꯅꯤꯗꯨ ꯂꯧꯊꯣꯛꯂꯨꯔꯦ, ꯑꯗꯨꯒ ꯃꯆꯥ ꯃꯥꯟꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯃꯈꯨꯠꯇ ꯄꯤꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯃꯅꯤꯗꯨ ꯂꯧꯁꯤꯜꯂꯒ ꯃꯈ꯭ꯋꯥꯡꯗ ꯆꯦꯠ ꯌꯦꯞꯁꯤꯜꯂꯤ꯫ ꯐꯀꯤꯔꯒꯤ ꯃꯃꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯐꯀꯤꯔꯒꯤ ꯃꯃꯥꯗꯨ ꯀꯣꯅꯨꯡ ꯀꯥꯗꯨꯅ ꯔꯥꯖꯥꯒꯤ ꯃꯅꯥꯛ ꯌꯧꯈꯤꯗꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯂꯥꯛꯀꯅꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯏꯁꯤꯡꯒꯤ ꯁꯛꯍꯦꯟꯕꯤꯗꯨ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯎ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯐꯀꯤꯔꯒꯤ ꯃꯃꯥꯒ ꯐꯀꯤꯔ ꯁꯥꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯔꯥꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯔꯥꯖꯥꯅꯁꯨ ꯃꯁꯥꯒꯤ ꯑꯅꯥꯕ ꯐꯍꯟꯕꯤꯔꯤꯕ ꯑꯣꯏꯕꯅ ꯍꯅꯨꯕꯤꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯌꯥꯔꯝꯃꯤ꯫ ꯐꯀꯤꯔꯒꯤ ꯃꯃꯥꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯕꯨ ꯁꯛꯍꯦꯟꯕꯤꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯅꯨꯕꯤꯗꯨꯅ ꯐꯀꯤꯔꯗ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯀꯤꯔ ꯁꯥꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯗꯨꯅ ꯃꯆꯥꯕꯨ ꯌꯨꯝꯗ ꯍꯟꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯍꯅꯨꯕꯤꯗꯨ ꯂꯥꯟꯃꯤꯁꯤꯡꯗ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯁꯤꯟꯅꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯣꯊꯥꯅꯕ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯐꯀꯤꯔ ꯁꯥꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯍꯥꯏꯔꯝꯃꯤ, ꯃꯆꯥ ꯏꯕꯦꯝꯃ, ꯑꯩꯕꯨ ꯈꯪꯕꯤꯔꯤꯕ꯭ꯔꯥ? ꯑꯩꯍꯥꯛ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯤ, ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯔꯨꯞ ꯑꯗꯨꯅꯤ꯫ ꯁꯛꯍꯦꯟꯕꯤꯗꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯝꯃꯤ, ꯀꯅꯥ ꯍꯥꯏꯕ? ꯏꯄꯨꯔꯣꯏꯕꯒꯤ ꯃꯔꯨꯞ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯍꯥꯏꯕ? ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯄꯪꯂꯨꯕꯅ ꯑꯁꯨꯝꯅ ꯑꯋꯥꯕꯁꯦ ꯇꯥꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯅꯦ ꯃꯔꯨꯞ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯄꯤ ꯇꯥꯅ ꯀꯞꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯈꯨꯝꯃꯤ, ꯋꯥꯒꯅꯨ, ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯍꯥꯛꯄꯨ ꯀꯟꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯇ ꯇꯧꯒꯗꯕꯅꯤ꯫ ꯁꯛꯍꯦꯟꯕꯤꯗꯨꯅ ꯈꯨꯝꯃꯤ, ꯍꯥꯏꯔꯣ, ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯅꯍꯥꯛꯅ ꯍꯥꯏꯕꯗꯣ ꯑꯩ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯐꯀꯤꯔ ꯁꯥꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯈꯔꯅ ꯃꯍꯥꯛꯄꯨ ꯊꯠꯂꯒ ꯀꯗꯥꯏꯗꯅꯣ, ꯀꯔꯤ ꯇꯧꯕ ꯆꯠꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯐꯀꯤꯔ ꯁꯥꯕꯗꯨꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪꯅꯤ, ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯃꯁꯨꯡ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯁꯤ ꯃꯀꯣꯛ ꯆꯥꯛꯄ ꯐꯀꯤꯔ ꯆꯥꯟꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯅ ꯌꯦꯠꯂꯝꯗꯦ꯫ ꯐꯀꯤꯔ ꯆꯥꯟ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯖꯒꯣꯏ ꯁꯥꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯔꯥꯖꯥꯒꯤ ꯃꯅꯥꯏ ꯃꯁꯜꯁꯤꯡꯅ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯇꯝꯗꯨꯗꯁꯨ ꯐꯀꯤꯔ ꯆꯥꯟꯅ ꯃꯃꯥꯡꯗ ꯈꯨꯝꯕ ꯑꯗꯨꯒꯨꯝꯅ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯐꯀꯤꯔ ꯆꯥꯟ ꯁꯥꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯃꯩ ꯊꯪꯗꯗꯤ ꯊꯣꯡꯁꯪꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯝꯃꯤ,
mahakna thokpa tawrasanu angawba sinabu kari tawnege aikhoisu ware ngaihakta pothakisi asumna khanduna phakir sana mapanda thokpa matamda khamkhidre ahing thengjilaklaba matamda thongsangba-singsu mapung phana tumthakre ahing nongyai matung oiraklamme matam asida mantri macha aduna akoivada kana leibage munna yengi kana amata udravada marup ningthaugi nupi sakhenbiduki manakta sangsilaktuna hairamme maza ibema haujik aikoi mafam sidagi na thoktuna senkinabagi chap saba matam oire thongsangba khudingmak ngamna tumthakre asumna hainaraduna makhoi ani konungdudagi lona senthorakle sahar phauduna laklaga mamai thangda umangki pukri mapaldu yaure makhoi animak yamna harauраmme adubu sakhenbidudi amuksu mathoi wadaba ngamde manidu yaudana karamna ising irol nungda kumgadake khalamme tanja asida mantri masa aduna mahaki khwangset phidagi manidu lokthораklamme aduga makhoi ani ising manungda kumtharaklamme irol nungi konung aduda ningthau masadu yamna wana leiramme mahak chaba thakpa mafam khanglamde ikhang khangaudana mahaki marup mantri masa amasung mahaki nupina manakta lakpa asida mahak yamna su harauраmme mantri masana haukiba wari pumnamak mahaki marupta tamlamme matam asida ningthau masa adugi nupi sakhenbi aduna konungdaki mahakna thokhiba hanubina mahakpu phaduna puraga rajagi mayumda phaduna thamkhiba mahakpu luhongnaba sinkhiba aduga mantri masana phakir saduna mahakpu kanba lakhiba loinana mai pakna makhoinana thoktuna selakhibagi waram pumnamak tamlamme waram pumba khanglavada ningthau masana hairamme mahaki marup mantri masa asi mahaki asengba marupne mahaki punsina leiriba makhai marupu thadokloi haina hairamme makhoi ahom mafam aduda numit humni leire matungda makhoi maramda amuk hananaba khanaramme makhoi isingdagi phaugalaklamme adubu awawadi aduk sangkhraba lambidu khongna chatpa taramme maramdi makhoigi sagol samu amata leiramde mamangda mantri masana purakhiba sagol samu sing manai masal pumnamak mayomda loinamak halankhrabane upai leitabana makhoi khongna khongsanba haurakhi nungbi nungjaw marakta makhoi ahum yamna wana laklamme lamsang lakpada waraba sakhenbi mazaibi magi makhongdu chaina phauраmme ningthau masana mahakpu hek mareng banda thangatuna puramme numit kaya khongna asum lakpada numit taramdai matamda makhoi ahum asauba ujaw amagi makhada waraduna ngaihak potharamme mafamdu isiksi anakpada khulleibagi mami ude mantri masana hairamme marup nakhoi ani waram lagani potharo aihakti khudong thiba thokadaba lamlakki sa lakpra yengduna nakhoibu sanglage asumna waraba matai manau anidu tumthakhidamme mantri masa adudi tumlamde mahak mitkup nahum singna akoibadu yenglamme ahing thengjilaklawada makhoina pothariba asauba ujaw adugi mathakta usek anikhak wari sanaraklamme hariba usek anidu asamba usek oiramde mirol ngangba omor oiraba matik leiraba bihangama amasung bihangami usek matai manau oiramme bihangama na hairamme yengunupi mantri masa sina mahakki marup ningthong masa gidamak kayada wajariba adubu ningthong masa asidi asibagi khayatagi mahakna kanba ngamloi dawribu bihangami na khomme madudi karigino bihangama na hairamme kudong thiba kaya marumna ningthong masa asibu ngaiduna leiribane ningthong masa asigi mapa ningthongna masagi pau hek tavada lambida masabu oknanaba sagol samu manai kaya tharakane ningthong masana samudu tongba matamda mahak samudagi ontharakuna siragani to bihangamina hangi adubu mahakna samu tongdraba sagol oina tonghallavadi khudong thibadudagi kanba ngamloidra hoi summe khudong thiba adudagi nanthokpa ngamlabasu atopa khudong thiba amana amuk ngaiduna leiribane
ꯃꯈꯣꯏꯅ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡꯗꯨ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯅꯟꯗꯨꯅ ꯁꯤꯔꯒꯗꯕꯅꯤ꯫ ꯑꯣ, ꯑꯗꯨꯕꯨ ꯁꯅꯥꯊꯣꯡꯗꯨ ꯀꯅꯥꯒꯨꯝꯕꯅ ꯍꯥꯟꯅꯅ ꯊꯨꯒꯥꯏꯔꯕꯗꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ? ꯉꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯅꯁꯨ ꯈꯨꯗꯣꯡꯊꯤꯕꯁꯤ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯀꯣꯅꯨꯡ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯆꯥꯛ ꯆꯥꯕꯗ ꯉꯥ ꯃꯀꯣꯛ ꯊꯣꯡꯕ ꯆꯥꯒꯅꯤ꯫ ꯉꯥ ꯃꯀꯣꯛꯇꯨ ꯆꯥꯕꯗ ꯃꯈꯅꯥꯎꯗ ꯃꯔꯨ ꯄꯟꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯕꯤꯍꯥꯡꯒꯃꯤꯅ ꯈꯨꯝꯃꯤ, ꯃꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯉꯥ ꯃꯀꯣꯛꯇꯨ ꯂꯧꯗꯨꯅ ꯆꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛ ꯈꯨꯗꯣꯡꯊꯤꯕꯗꯨꯗꯒꯤ ꯀꯟꯕ ꯉꯝꯂꯣꯏꯗ꯭ꯔꯥ? ꯍꯣꯏ, ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯉꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅꯁꯨ ꯃꯍꯥꯛꯀꯤ ꯈꯨꯗꯣꯡꯊꯤꯕꯁꯤ ꯂꯣꯏꯕ ꯅꯠꯇ꯭ꯔꯤꯗꯣ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒ ꯂꯣꯏꯅꯅ ꯇꯨꯝꯂꯤꯉꯩꯗ ꯑꯆꯧꯕ ꯂꯤꯟ ꯑꯃ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯕꯨ ꯆꯤꯛꯇꯨꯅ ꯍꯥꯠꯂꯒꯅꯤ꯫ ꯕꯤꯍꯥꯡꯒꯃꯤꯅ ꯈꯨꯝꯃꯤ, ꯃꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯐꯃꯨꯡ ꯃꯈꯥꯗ ꯍꯥꯟꯅꯅ ꯂꯨꯝꯗꯨꯅ ꯂꯩꯔꯒ ꯅꯤꯡꯊꯧ ꯃꯆꯥ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯣꯔꯛꯂꯤꯕ ꯂꯤꯟꯗꯨ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯂꯕꯗꯤ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯀꯟꯕ ꯉꯝꯂꯣꯏꯗ꯭ꯔꯥ? ꯕꯤꯍꯥꯡꯒꯃꯥꯅ ꯈꯨꯝꯃꯤ, ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯔꯕꯗꯤ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯟ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯇꯝꯂꯨꯔꯕꯗꯤ ꯈꯨꯗꯛꯇ ꯃꯤꯑꯣꯏꯗꯣ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯟꯈꯤꯗꯧꯔꯤꯕꯅꯤ꯫ ꯕꯤꯍꯥꯡꯒꯃꯤꯅ ꯍꯪꯂꯝꯃꯤ, ꯅꯨꯡꯒꯤ ꯃꯨꯔꯇꯤꯗꯨ ꯃꯤ ꯑꯣꯟꯅꯕ ꯎꯄꯥꯏꯗꯤ ꯂꯩꯔꯔꯣꯏꯗ꯭ꯔꯥ? ꯂꯩꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯗꯨ ꯑꯔꯨꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯕ ꯃꯆꯥꯗꯨ ꯍꯥꯠꯇꯣꯛꯇꯨꯅ ꯑꯉꯥꯡꯒꯤ ꯏꯗꯨꯅ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯇꯩꯔꯕꯗꯤ ꯃꯨꯔꯇꯤꯗꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯅꯤꯗꯨꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯂꯣꯏꯅ ꯇꯥꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯨꯝꯂꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯍꯧꯒꯠꯅꯔꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯄꯨꯡ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯌꯥꯝꯈ꯭ꯔꯕ ꯁꯒꯣꯜ ꯁꯥꯃꯨ ꯂꯥꯟꯃꯤ ꯀꯌꯥ ꯄꯔꯦꯡ ꯄꯔꯦꯡ ꯂꯥꯛꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯅꯤꯡꯊꯧ ꯃꯆꯥꯗꯨꯒꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯈꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨ ꯊꯤꯔꯨꯅꯕ ꯊꯥꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯐꯖꯔꯕ ꯁꯥꯃꯨ ꯑꯃꯗ ꯂꯩꯇꯦꯡ ꯀꯌꯥ ꯍꯥꯞꯇꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅ ꯇꯣꯡꯅꯅꯕ ꯅꯤꯡꯊꯤꯅ ꯁꯦꯝꯂꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤꯅꯆꯤꯡꯕ ꯐꯖꯔꯕ ꯗꯣꯂꯥꯏ ꯑꯃꯁꯨ ꯃꯃꯧ ꯅꯨꯄꯤꯅ ꯇꯣꯡꯅꯅꯕ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯇꯣꯡꯅꯅꯕ ꯐꯖꯔꯕ ꯁꯒꯣꯜ ꯑꯃꯁꯨ ꯌꯥꯎꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯁꯥꯃꯨ ꯃꯊꯛꯇ ꯀꯥꯈꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯃꯔꯨꯞ, ꯑꯩꯍꯥꯛ ꯁꯥꯃꯨ ꯑꯁꯤꯗ ꯇꯣꯡꯖꯒꯦ, ꯅꯍꯥꯛ ꯁꯒꯣꯜ ꯑꯁꯤꯗ ꯇꯣꯡꯕꯤꯌꯨ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯃꯣꯡ ꯍꯥꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯊꯣꯏꯗꯣꯛꯅ ꯉꯛꯄ ꯑꯣꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤ ꯋꯥꯔꯨꯕꯅ ꯄꯣꯊꯥꯅꯤꯡꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯀꯟꯕꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯗ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯔꯨꯞ, ꯅꯍꯥꯛꯅ ꯀꯣꯅꯨꯡ ꯆꯪꯗ꯭ꯔꯤꯉꯩ ꯁꯅꯥꯊꯣꯡꯁꯤ ꯍꯥꯟꯅ ꯊꯨꯒꯥꯏꯒꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯃꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯕꯗ ꯃꯍꯥꯛꯁꯨ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯂꯩꯇꯦꯡ ꯀꯌꯥ ꯍꯥꯞꯂꯕ ꯁꯅꯥꯊꯣꯡꯗꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯀꯣꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ, ꯃꯃꯧ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯒꯤ ꯈꯣꯡꯆꯠꯀꯤ ꯋꯥꯔꯤꯗꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯀꯌꯥꯗ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯕꯨ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯣꯜꯒꯤ ꯅꯨꯄꯤꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕ ꯎꯕꯗ ꯁꯣꯟꯅꯔꯝꯃꯤ꯫ ꯀꯨꯆꯨ ꯀꯨꯃꯦꯟ ꯏ ꯊꯥꯡꯗꯅ ꯉꯧꯏ, ꯁꯖꯤ ꯃꯤꯇꯥꯡꯉꯝꯖꯕꯤ ꯃꯤꯁꯅꯥꯅꯤ, ꯂꯤꯔꯨꯡꯒꯨꯝ ꯀꯣꯜꯂꯤꯕ ꯄꯤꯁꯨꯝꯅꯤ, ꯑꯃꯨꯕ ꯁꯝꯂꯥꯡꯅ ꯅꯤꯡꯗꯨ ꯌꯩꯕꯤ ꯉꯥꯔꯣꯏ ꯁꯕꯥꯅꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯖꯕꯅ ꯋꯥꯔꯤꯅꯐꯝ ꯑꯣꯏꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯅꯨꯄꯤꯖꯥ ꯀꯌꯥꯅ ꯁꯛꯍꯦꯟꯕꯤꯗꯨ ꯑꯣꯝꯁꯤꯟꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯍꯜ ꯂꯃꯟ, ꯏꯔꯣꯜꯅꯨꯡꯒꯤ ꯁꯪꯁꯥꯔ, ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥꯁꯤꯡꯕꯨ ꯍꯥꯠꯈꯤꯕ
ꯂꯥꯏꯔꯦꯟ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯌꯥꯝꯅ ꯍꯪꯂꯝꯃꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯆꯥ ꯑꯊꯛ ꯈꯨꯗꯤꯡꯃꯛ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯍꯥꯞꯂꯝꯃꯤ꯫ ꯑꯊꯨꯝ ꯑꯍꯥꯎ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯁꯦꯝ ꯁꯥꯗꯨꯅ ꯃꯌꯥꯝ ꯑꯃ ꯊꯝꯂꯝꯃꯤ꯫ ꯑꯆꯧꯕ ꯉꯥ ꯃꯀꯣꯛ ꯊꯣꯡꯕꯒꯤ ꯃꯊꯦꯜ ꯑꯃꯁꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃꯗ ꯍꯥꯞꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯥꯕ ꯍꯧꯔꯛꯄꯗ ꯉꯥ ꯃꯀꯣꯛ ꯑꯆꯧꯕꯗꯨ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯇꯥꯞ ꯂꯥꯎꯅ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯇꯦꯡꯀꯣꯠꯇꯒꯤ ꯂꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯃꯖꯥ ꯏꯕꯨꯡꯉꯣ, ꯉꯥ ꯃꯀꯣꯛꯁꯤ ꯑꯩ ꯆꯥꯖꯒꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯅꯤꯡꯊꯧ ꯃꯆꯥꯁꯤ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯔꯨꯕ ꯌꯥꯗꯕꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯀꯥꯟꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯇꯨ ꯏꯆꯝ ꯆꯝꯅ ꯍꯦꯛꯇ ꯑꯗꯨꯝꯅ ꯆꯠꯍꯟꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯉꯛꯄ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨ ꯎꯔꯨꯕꯗ ꯑꯗꯨꯝ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯗꯤ ꯃꯌꯨꯝꯗ ꯍꯜꯂꯝꯗꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯔꯨꯞꯄꯨ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯀꯜꯂꯝꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯃꯔꯨꯞ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒ ꯂꯣꯏꯅꯅ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎꯗꯨ ꯇꯨꯝꯊꯅꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯇꯝꯗ ꯆꯥꯎꯈ꯭ꯔꯕ ꯂꯤꯟ ꯑꯃꯅ ꯏꯁꯤꯡ ꯆꯦꯟꯊꯣꯛꯐꯝ ꯑꯍꯣꯕ ꯑꯃꯗꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯂꯤꯟꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯂꯨꯠꯐꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯤꯟ ꯑꯗꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯀꯛ ꯃꯀꯛ ꯀꯛꯂꯒ ꯀ꯭ꯋꯥ ꯃꯅꯥ ꯍꯥꯞꯄ ꯊꯨꯝꯃꯣꯛ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯂꯤꯟꯗꯨ ꯀꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯗꯨꯒꯤ ꯊꯕꯛ ꯃꯄꯥ ꯑꯣꯏꯔꯞꯅ ꯐꯤ ꯊꯣꯡꯗꯕ ꯃꯐꯝꯗ ꯂꯤꯟꯗꯨꯒꯤ ꯏꯗꯨ ꯆꯣꯡꯈ꯭ꯔꯦ꯫ ꯏ ꯃꯔꯤꯛ ꯑꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯗꯨ ꯁꯣꯛꯍꯟꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯏ ꯃꯔꯤꯛꯇꯨ ꯂꯦꯛꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯤ ꯀꯣꯝꯅ ꯇꯨꯝꯂꯤꯕ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃꯗ ꯌꯦꯡꯕ ꯍꯥꯏꯕꯁꯤ ꯄꯥꯞꯀꯤ ꯃꯁꯛꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯨ ꯐꯤꯅ ꯃꯔꯣꯜ 8 ꯂꯣꯜꯂꯒ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏ ꯃꯔꯤꯛꯇꯨ ꯂꯦꯛꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏ ꯃꯔꯤꯛꯇꯨ ꯂꯦꯛꯂꯤꯉꯩꯗ ꯃꯆꯥ ꯏꯕꯦꯝꯃꯗꯨ ꯃꯤꯠꯀꯞ ꯊꯣꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯈꯪꯂꯥꯎ ꯂꯥꯎꯔꯛꯈꯤ꯫ ꯃꯈꯣꯜꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯤꯠꯀꯞ ꯊꯣꯔꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯤꯠꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯑꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯃꯔꯨꯞꯀꯤ ꯑꯁꯥꯎꯕ ꯐꯥꯊꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯔꯨꯞ, ꯑꯩꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯃꯔꯨꯞꯄꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯈꯨꯝꯃꯤ, ꯀꯔꯤ ꯍꯥꯏꯕ? ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯏꯔꯣꯜꯅꯨꯡꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯅꯍꯥꯛꯀꯤ ꯅꯑꯣꯡ ꯅꯇꯧꯁꯤ ꯍꯣꯡꯂꯛꯂꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯩꯒꯤꯗꯃꯛ ꯊꯥꯔꯛꯄ ꯅꯤꯡꯊꯤꯅ ꯂꯩꯇꯦꯡꯂꯕ ꯁꯥꯃꯨꯗ ꯇꯣꯡꯍꯟꯈꯤꯗꯕ꯫ ꯑꯗꯨꯕꯨ ꯃꯗꯨ ꯅꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯋꯥꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯒ ꯑꯩꯁꯨ ꯋꯥꯐꯝꯗꯨ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯣꯅꯨꯡ ꯌꯧꯔꯕ ꯀꯥꯟꯗ ꯏꯄꯥ ꯅꯤꯡꯊꯧꯅ ꯅꯤꯡꯊꯤꯅ ꯂꯩꯇꯦꯡꯂꯕ ꯐꯖꯔꯕ ꯁꯅꯥꯊꯨꯡ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯊꯨꯒꯥꯏꯍꯟꯕ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯆꯥꯛꯂꯨꯛꯇꯒꯤ ꯆꯥꯅꯕ ꯃꯨꯟꯕ꯫ ꯑꯗꯨꯒ ꯉꯥ ꯃꯀꯣꯛꯇꯨ ꯅꯍꯥꯛꯅ ꯆꯥꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯁꯤꯅꯁꯨ ꯂꯣꯏꯗꯦ꯫ ꯅꯍꯥꯛꯇꯤ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯀꯥ ꯑꯁꯤꯗ ꯂꯩꯔꯝꯕ, ꯃꯗꯨꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ꯫ ꯅꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕ ꯁꯥꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯏꯖꯠ ꯃꯥꯡꯍꯟꯅꯅꯕ ꯑꯣꯏꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯈꯨꯝꯃꯤ, ꯃꯔꯨꯞ, ꯑꯗꯣꯝꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕꯤꯈꯤꯅꯨ꯫ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅꯗꯤ ꯑꯩꯅ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤ ꯃꯔꯨꯞ ꯅꯍꯥꯛꯄꯨ ꯀꯟꯅꯕꯒꯤꯅꯤ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅꯃꯛ ꯈꯪꯂꯝꯒꯅꯤ꯫ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯃꯔꯝ ꯍꯥꯏꯔꯝꯂꯕꯗꯤ ꯅꯍꯥꯛꯁꯨ ꯈꯪꯂꯝꯒꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯈꯨꯝꯃꯤ, ꯀꯔꯤ ꯍꯥꯏꯕ? ꯅꯉꯣꯟꯗ ꯅꯍꯥꯛꯅ ꯇꯧꯕ ꯊꯕꯛꯀꯤ ꯃꯔꯝ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯀꯅꯥꯅ ꯊꯤꯡꯕꯒꯦ? ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯍꯥꯏꯔꯝꯃꯤ, ꯃꯔꯨꯞ, ꯂꯥꯏꯕꯛꯅ ꯑꯩꯕꯨ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯒꯤ ꯃꯔꯝ ꯍꯥꯏꯍꯟꯈꯤꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯄꯪ ꯈꯨꯟꯖꯥꯎ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ? ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯈꯨꯝꯃꯤ, ꯐꯔꯦ ꯃꯔꯨꯞ,
waram pumnamak ay ngasidi hairage adubu warisi aina liba loirakpada nataw ay hakti nunggi murti onkragani asomna mantri masana mangonda maral siri baduda penraduna nung olabasu onkrage khaladuna wari liba haurakki ningthau masa amasung mahaki loinabi amadi mantri masa makhoi ahumna mayum makai panglakpagi lambida okhong amagi makhada potharingai usek anina sanakhiba wari aduda ningthau masagi tunggi oirakadaba khudong thiba pumnamak palakhiba pumnamak tamlamme madugi matung inna mantri masana ningthau masa adubu samu tonghankhidabani hairamme wafamdu haiba loirakpada mantri masagi makhongsingdu nung onba haurakhi matamasida mantri masa aduna hairamme marup yengbiyu aihake khong asi nung onba haurakle warisi makha lerakho haibra adubu sauraba ningthau masa aduna makha tarakho hairamme mantri masana makha tarakki phare adudi ai waridu loiba phauba lirage adubu marup aina nunggi murti onkraba matungda nahakna ningamlaktaba thoklabadi aihakbu kannanaba upaidu hairamge nahakki loinabi maza ibemana tha kharagi matungda pokadoriba angangdu nahakna hatlaga mahakki ina aihakna onba nunggi murti aduda tashillabadi aihak hanagi punsida amuk halakani asumna hairaba matungda mahakna ningthau masagi kada lin hatkibagi waridu marik sumna tamlamme waridu liba hek loibaga mantri masa adusu mapung phana nunggi murti onkhre aduga laimaida dhup launa haithakre ngasaidagi taduna leiramba maza ibema sakhenbidu phamungdagi phansong thaduna kwamana hapa thumoktu singthoktuna yenglubadadi asiba lin makak yauramba mahakna thengnaramme matai manaudu madu urubada yamna ningam laktre makhoigi damak phananaba khanbiriba marup amada makhoina khalluriba asibu karino haiduna taksi sole matai manaudu mapi taduna marup kauduna kaplamme adubu marupti halakhidre makhoi anina murti onkraba marup adubu sectionna thamlasi aduga makhoigi ahanba phangjaba masagi idu taisilasi haina khanare asomna tha khara haukre ningthaugi masa adugi masak matau ningthijaraba masanupa ama phangjaramme masagi masak matau ujabada mama mapa anidu nungsibana ngauramme adubu makhoi anina marup adugi maphamda sakhiba wasak ningsinglubada awabagi masak oikre matai manauna makhoigi ahanba phangjaba masa adu hatlaba matungda thangna ani thokna kaklamme angangi i aduna marupki murtida tairamme mitkup kharagi matungda nunggi murti oluraba murti adu masagi asengba sakphamda onthorak ledo mantri masana mahaki marup amadi marupki nupibu amuk hanna ujabada mahak yamna harauramme adubu hanna yengthorakpa matamda ningthaugi pokpa kuidiba angangdu ina pungangangduna laimaida saruk ani thokna taduna leibadu ubada mipaiba phawramme mahakna asiba angangdu lokhatlaga phi amana ningthina yomsilli asiba angangdu hingat hangi haina mabukningda sap yungna khankhre maramasina mantri masa aduna leibak adugi aphauba maiba panji kayagi manakta chalamme adubu maiba panji singna hairakki ahingba mi amana akanba aruba laina narabasu phanba ngamme adubu laikhidraba mibu hingat hanba haibadumadi makhoina ngamloi hairamme mamaida upai letrabada mantri masadu mahaki nupigi manakta hallage haina khalamme mahakna mayumda hek halakpaga asiba angangdu yumgi nakanda leiba u amada yansinduna thammi mahaki nupi adudi kuina urudraba mapuroiba halakpa ubada yamna harauраmme adubu mapuroibadi wa kaya ngangkhidre matam ayambada karigumba wakhal amada ungduna leibagum adum tawramme mahakna mapuroibada kari nungaitaba leibage haksang nungaitabra haina hangjai adubu mapuroibadi karimata khumkhidre nongma mantri masa adugi nupidu ahing athengbada hagutladuna thong hangduktuna mapalomda thokki haiphet tumtharuraba mantri masana mahaki nupigi matung inaduna mahaki nupidu kadaida satlibano haiba yenglamme nupidu asum lakpana kaligi mandir amada changlakle aduga
कालीबु खुरुमजदुना हाइरक्खे हे इमा काली ननाय अइहक्पु सानबिदुना अइबु अवाबा असिदगी कोकपिरोगबा लाइरेंबिना खुम्मे नुपी मसा नहाकना अदुक वाबदी करी मरम लैबगे हायु नमा अइंगोंदा हायु नहाकना मतम कुइना ngaijरकपा नपुरोइबबु हलनबिरउ हाइबदु हौजिकती हलकले हौजिक नहाकी अवाबा करीनो हाइरो नुपीदुना खुमलम्मे इमा लाइरेंबी अइगी इपुरोइबा हलकले अदुबु महाक मतम पुम्नमक्ता नुंगसुक नुंगजानादुना लई वा लांग अमत्ता ngang-खिद्रे लाइरेंबिना खुम्मे फरे अदुदी नहाकी नपुरोइबदा महाकना मथ्वाई वाबगी मरमदु हंगलुरो अदुगा नमा अइंगोंदा अमुक मरमदु हाइरेरो सानरिबु वाफम पुम्नमक मंत्री मसा अदुना ताहौरदुना अमुक थुना यांगना मयोमदा हनखिरम्मे मथंगी नुमित्ता नुपी अदुना महाकी मपुरोइबदा मपुरोइबना मतम पुम्नमक्ता चिंता तौबगी मरम हंगलम्मे मपुरोइबना वाफम पुम्नमक हाइरबदा नुमित अदुगी नुमिदांगदा नुपीदु कालीगी मंदिरदा चतुना काली लाइरेंबीदा पुम्नमक हाइजरम्मे मतमदुदा लाइरेंबीना हाइरक्खी अंगांगदु अइगी नाक्ता पुरकलो महाकपु हानगी पुंसीदा अमुक हंजलहल्लगे मथंगी नुमिदांगदा नुपी अदुना अंगांग असिबदु कालीगी मंदिरदा पुरकलम्मे काली लाइरेंबीबु खुरुमजरम्मे लाइरेंबीना सानबिरदुना अंगांगदु खुदक्ता अमुक हिंगतहल्ले अंगांगदु मंत्री मसा अदुना नुमिदांग अदुमक्तदा पुखिदुना कोनुंगदा सेलकलम्मे निंगथौ मसा अमसुंग महाकी लोइनबी सखेनबी अदुसु अदुकी मतिक हराउरम्मे अमसुंग मंत्री मसागुम्बा असेंगबा मरुप अमा फंगजबसी मखोइगी लाइबक फबनी हाइना मरुप अदुबु थागतलम्मे मतुंगदा मखोइ नुंगाइ याइफना पानखिरम्मे वारिसि नुंगाइबिरगदि लाइक तौबिरमु कमेंट तौबिरमु अमदि चैनल असिदा नौना संबिरक्पा ओइरगदि सब्सक्राइब तौबिरमु।